पाउचे युम मरु पाउ खरा अपडेट तौजरी टास्क फोर्स तानरमदना होम आइसोलेशन तौब यारोय चीफ मेडिकल ऑफिसर इम्फाल ईस्ट डिस्ट्रिक्ट की मखादा कुंद्रापुम असेंबली कॉन्स्टिट्यूएंसी की वाइटोन ग्राम पंचायत कोनबा मफमदा लेबा बाउराबी खुंद कोविड-19 अहानब वेब हेक लाकपदगी ngasi fawba कोविड-19 जॉइंट टास्क फोर्स बाउराबीना कोविड लाइचत लांथेंगनबदा खुन असीदंग नतना अतोप मफम सिदसु यामना चाउन दायित्व लौदुना लागले हेल्थ वर्कर सिंह अहानब वेब लाकपदा टास्क फोर्स असिना सिंदुना बाउराबीदा एप्रिसिएशन फंक्शन सिनखिबा लमलाई अमसुंग खुंद्रापुम असेंबली कॉन्स्टिट्यूएंसी की मनुंग धनबे तारानी चुपना एसपी सीएमओ इम्फाल ईस्ट डिस्ट्रिक्ट की मियक मखादा पब्लिसिटी कैंपेन चथागिबा एडिशनल एसपी इम्फाल ईस्ट डिस्ट्रिक्ट डिस्ट्रिक्ट एडमिनिस्ट्रेशन की स्टाफ सिंह जाउना पौराबी लाइनिंगथो पुथीबा कम्युनिटी हॉलदा अवेयरनेस प्रोग्राम चथागिबा टेस्टिंग वैक्सीनेशन प्रोग्राम क्या पांगथोक्तुना लागले मतम लेगा की एसओपी ऑर्डर सिंह खुल असिदा इन्फोर्स तौननबा दायित्व लौदुना लागलिबा असि सिंथाबा याय थमजनिंगलिबदि पौराबी हरब खुन असि सुजनोम जरगा हिंगबा खुंजासिन हेन यामना लेबा मफम अमने पौराबीद मथक मखा लेबा बिल्डिंग तरागा निपानदगी हेन लेते टॉयलेट किचन availability of extra rooms jumlai kairai yengduna home isolation hogdabadage ngasidi paksana positive oibagi asobu maram amani abasi miyam henna janarabo wafam amane mari leina balenga ki loisang gi staff amadana khon asida laktuna jumlai kairai yengdabida home isolation bibiganu amasung home isolation tawpada encourage tawbiganu aidana kangalagle tangai fadabata ayaba piba taragasu home isolation tawba yabagi kodong sabal loina fanglaba amasung covid lanthengda asobu daita thawai khubakta haptana miyamgi काथोक चदुना लागलेबा कोविड-19 जॉइंट टास्क फोर्स पौराबीगा तानरमदुना पिबिनबा मरी लेनबा पुनमक्ता खांगलागले कोविड-19 के तमथिरबा लाइना लेचर असि पुनमकपु इकाई खुमनबा फोंदोकसरी अदुबो खोदोंग चाबा लौदुना नातोन मखुनबो खोबा राजनीति तौबिदनबसु थामलकले अनिसुबो वेब असि नोक्सितम हेक संदोक्तुना अकीबा सक्तम यौरबा मिकुप असिदा पौराबी अवांग लेकेदा अहानबो वेबते इमुंग खुमना पॉजिटिव होइकिबा मसों वैक्सीनेशन तौदबा इमुंग अमा हौजिक फावबा इमुंगदगी मिमापन की मनुंगदा अहुम टेस्ट तौबदा अहुम पॉजिटिव ओइबा थेंगनरे अतोप मियोय अहुम अमसो पॉजिटिव ओइदुना पुन्ना ngarang अमसुंग हानदा मियोय तरु पॉजिटिव ओइबा थेंगनरे मसी यामना थुना हेंगलकनी थाजै हारदना चेरोल असिना मरि लेनबा लोइसंसिन होम आइसोलेशन पंगपिदा पिसिलकलबदि पौराबी खुलमंग फंगि मरिना जमलगने ngasi फगबदा टास्क फोर्स न कुमना खननाइना दना अमसुंग जनरल बॉडी मीटिंग द वरेप लौदना होम आइसोलेशन पिदे ममांग था लोइसलकबदगी कंसर्न अथॉरिटी सिंगदा जुलाई कुन फगबदा पौराबीदा वैक्सीनेशन तौबि हादन लाकजबने टास्क फोर्स असीना मेगा वैक्सीनेशन प्रोग्राम अमेकिदमक सेम सारे लोइना नगरांसु सीएमओ इम्फाल ईस्ट की मखादा डॉक्टर विक्रम अचौब दायित्व लौदना स्टेट कला एकेडमी मियोय कुलहुमदोय RT-PCR टेस्ट तौके हौजिकसु टेस्ट तौथोके हाइबा लेप्ट्रे अदुबो टोटल कर्फ्यू लेबनिना खुंजासना चथोक चसिन तौबदा चाउनो खुदोंग चादबा मायोंगनरे हिरमसी के मतांगदसु मरि लेनबसिना अथोबदा मियंग चंगबिदुना कोविड-19 खुल असिदा लाक्सिन बदा मतेंग पांगपिदन अपील तौरकले अरोइबदा टेस्टिंग सेंटर पुनमकना पुंग हुंपदानि थ सुद्रि फावबा सेन गिदमक हंजन तौबा लेपियो हन टास्क फोर्स की मेकेदगी अपील तौरकले माखा तरकपा अतोप एडिटोरियल की कलम अमदा हिदाक कापथोपा मणिपुर गवर्नमेंट की हेल्थ डायरेक्टर ओरिबा डॉक्टर के राजोना मणिपुर हौजिक फावबदा कोविड नंबरम ओइदना सेन की अपुनबा मिसिंग असिगी चादा मरफुम दोइ दशमिक हमदे कोविड की हिदाक कापथोक्त्रिबा मियोइसिंग आइना फोंदोरकलेबा वफम असि जामना बक मरु एबा वफम अमनि आइना खल्ले स्टेट असिदा कोविड नंबरम ओइदना सेनलिबा अपुनबा मिगी मसिंग असि कोविड की हिदाक कापथोक्त्रिबा मिगी मसिंग असिना का हेन यामबा असिमक्ते लाइबक थीबनी आइना अखोइन लौबा ताबनी मरमसना स्टेट असिदा लेरिबा लेबाक मियामना तंगाई फमक फदना कोविड की हिदाक असि कापथोकना होरागदबने होनफम थोगी हाइना खल्ले हेल्थ डायरेक्टर फोंथोरलिबा वफम असिदगी अखोइन खंबा ngमलिबा वफम अमदे कोविड की हिदाक कापथोकलबा मियोइसिंगदा कोविड-19 संदोखलिबा भाइरस असि चंगबा ngambagi sang असि असुकी मतिक नेमना लई हाइबसने स्टेट असिदा हौकिबा एप्रिल मे अमसुंग जून थादा कोविड नंबरम ओइदना पुन्ना मियोय चात्रे उम्बोद्रा थुक्सियन किबने कोविड नंबरम ओइदना सेनखिबा अपुनबा बिसिंग असिगी मनुंगदा मियोय चामरी मरफुद्रानी थोइगी मनुंगदा मियोय चामरी तराजी कोविड की हिदाक कापथोक्तबा मियोयसिंग ओइखि हाइरे हारिबा रिपोर्ट असिगी मतुगिना हारिबा थासिंग असिदा कोविड नंबरम ओइदना सेनखिबा अपुनबा बिसिंग असिगी मनुंगदा मरफुमदोय दशमिक अहमदे कोविड की हिदाक कापथोक्तबा मियोयसिंग आइबसिनी हौजिक स्टेट असिदा कोविड की हिदाक कापथोकपगी मसिंग वांगद्रिबा असिगी मतंगदा कलम असिदा ममांग तकता कयारक हन इखिबसु लैख्रबने स्टेट असिदा लैरिबा अपुनबा मिसिंग असिगी मनुंगदा चौरकना मियोय लाख 10 मसागी सही 10 अमसु मसिगी पदकता लैरबसिंग कोविड की हिदाक कापथोकपा याना लैरिबने मसिगी मनुंगदा हौजिक फावबदा स्टेट असिदा पुन्ना मियोय लाख 10,400 रोमना कोविड की हिदाक कापथोकरबने मसिगी मनुंगदा मियोय लाख 1,13 रोमना कोविड की डोज अनिमक कापथोकरबने मतंग असिदा लाक्लिबा वफम अमदी हौजिक स्टेट असिदा लेमहौरिबा अतोप हिदाक कापथोक्त्रिबा मियोयसिंग असिना करम तौबा हाइबसने
hiram da government gi ahin ba pongning chang bagi tangai phadaba du yamna chawna leiri aina khalle masiga loina government na paikhat liba covid ki hidak kap thok gi thabak aside mioi cha kya amana thorak tribano aiba ki matang asida so government gi mari leina basina thidokpam thogi aina khalle mioi kanglup kharana covid ki hidak kap thok triba asi mioi sing asigi lining lon amasung ponsi mahinga mari leina bara aiba sine masina tre hargana government thamliba sathok sasin jadaba asina maram oiribra COVID ki matang da thorak leba wang sing asigi paukum di government pifam thok lebane khoda moina manipur ki singi lamdam sing da COVID ki hidak kap thok gi matang asida mi missing mi masing jamna thorak triba asikari gino masi hausik lau pantha asig mari leina bra thangai seng bagi di makoi ki thabak sing asigi no makhak tak mahlak pamatam da kari su mang jabadi nate haibabu hiram masita sing ki miam da bhab ta bagi sangti nem bagum ure masi makoi ki wakal da haibadi COVID ki hidak kap chat panamit adu mati makoi thabak su basa loi dawra bane maduna makoi ki no magi chana thakna polam sing leina da paisa phangal loi haibagi wakal amasu loi dari bra haibasine haibadi makoi da COVID ki hidak kap thok padagi no magi hingna na ba chana thakna ba polam sing phangna na ba thabak su badana hena maru oi haina khan badagira haibasine wafam masi state government amasang district administration sing na su lumna khanna pham thogi haina khalle masigi loina na government na lockdown curfew amasang total curfew sing ba tawdri mamang da hairiba sing ase Tarukma matam da lebak miam da kari karam bakudong tiba sing thogan kani ai badu mangjau na study ta huba amusu sangi aina kalle masig loina na hausi ko riba covid ki mi phibam asida lebak miam asina su world health organization Indian Council of American Research amusung bari lena ba state government na thamliba SOP sing tawa yaba sing asisu mamut thana kamin na ba amade ngangmin na ba amadi changli aina kalle MPCC की प्रेसिडेंट गोविंद दास कोंथौजम प्रेसिडेंट फमदगी रिजाइन तौखरे CLP की मिफम पांगथोखरे MPCC की प्रेसिडेंट गोविंद दास कोंथौजम प्रेसिडेंट फमदगी रिजाइन तौखरे माकी रिजाइन तौबगी सेडुल दो AICC की लुचिंगबी सोनिया गांधी दा पिसिन खिबनी आरे हिरमसी की मतंग द गोविंद दास मसा गौरी साना फंगदरे गोविंद दास कोंथौजम रिजाइन तौखिबा असि करी मरम गिनो आइबा चप चाना खंगबा ngamdrabasu माकी रिजेक्नेशन पेपर अदुदा महक मसा की प्रॉब्लम लेबनी आइरे Amarom da resign tauba aduda yawi ainaraba MLA Joy Kisan amade yamthong ahokipti resign tauba aduda yawdi aire masigi matang da MLA Joy Kisan ga paumi singawri chana pada mahak masadi manipur da laire ma resign tauba di laira dan hira masigi matang da mahak masa khangba laite media ki miyoi yawna miyoi kyana hanglapadi lai aire Nagalamarom da MLA yamthong ahokipti mahaki loina be Bangalore anaba laing bagi satkibani aina Congress manung dagi mesin chatpa miyoi amana phangdoragle MPCC की president resign तौखिबा असिदगी MPCC की ओइना working president अमा खननबा ngarang नबिदांग CLP की मिफम अबा पांगथोखरे आइरि कनाबो working president ओइगदगी आइबा खनबा ngamखिदे आइरे मिफम अदुदा MLA खरा सरुक याखिदे आइरे सरुक याखिदबा MLA अमन महक्ति CLP की meeting लेबा आइबा खंगदे मंगोदा खंगलपसु लेते आइना खंगलगले अमरोमदा ngarang पांगथोखिबा CLP meeting अदुना working president खनबा ngamखिदबदगी ngasi ayu amuk CLP leader jauna marwaiba MLA ahum mariga loina abu khana bifam bang thokre aire kanabo working president oigedagi aiba khangba ngamdre amrom da Congress MLA khara BJP da yaw khiba yabagi fibam da leire aina national media khara da yarok liba asing mathangda Congress MLA khara da wari chana bada haujuk phawagi di adugum baw wafam amata leite aire gari huran ba geng khutpu amagi miwi ama huran khiba gari kya ga ko na police na phare gari huran ba geng khutpu amagi miwi ama huran khiba gari kya ga ko na phare Ngasimpal West District Police की SP conference hall दा पांगथो की पाउगी मी फमा मदा district asigi SP Dr. S Ibomsa Singh na phangtho की बदा था asigi tang taraga taruki midang wara pung mangarom taba adwaida nidaiba chuthek maya da leiba BJP office mamang di bolero number MN 01K0434 amade Honda Activa number MN 01 AD8807 asi mangkhre haiduna city police da wakalak padage Mari makong tiga na bagi dabak tongan bamafam singi city CCTV camera footage sing lafutuna tijin bahauke. Mangkiba gari aduga mari lainana tijin ba aduda gari huran basing aduna amubu masuki ke 10 car WB 20AG3284 sinagi aibakang bangangke. Ngarang SB gi mek makada OC CDO City Police ki OC amadi thawal CDO gi apun batim amana lilong ising khaifam aina sukhang na balilong awang lekai ideka tarit lobukta. Range thabakal loina lilong auribi awang lekai digi jung khaipam Mosin Allies MD Mosin Allies ningthem sahi taraga mapan apopon nur zaman ko bom hiwa ema phagat ke Mangonda gi registration number yaudaba silver mazugi alto car amaga BJP office mamang de gari huran basina ki alto K10 aduga phagat pangam ke Alto K10 adu lilong awang lekai ising khaipam maya dagi MD Asikur Allies adomba
sahi kunga mathoi apokpa MD Alauddin kauba amagini haire MD Mohsin haidorapagi huran bada mastermind orba lilong awang lekai sambuk hongdagi MD Asgar Ali sahi kunra ganipan apokpa laihidaba MD Nasir Ali gi jumdagi BJP office mamang di huran kiba polera number AS01 BE 5197 haina onthoklaba Gypsy MN03A 1110 amadi Alto car MN04A 1029 phagat bangam ke MD Mohsin tongan ba case kaya chena bamyoni hari hauzik huran basing asida chenari ba bogi moim MD Asgar Ali ase MD Asgar fanara ba khonari haina SP na phangdoke loktak patpu ningthina semgat labadi Manipur mipan tangdaba ngamlakani MPP Loktak Patpo International Tourism ki thak senggot pengamlapadi malim gilibak kya tagi lam koiba kya laktuna Manipur bo wasak khang bi badana tanda lam dama sege semilon da langa ga basum miam da asoba ahongba ma por pengamgani ada MPP ke BP Dr. S Ibom Chana thadorpa cherol ma da khanga lagle serol asina makha taraduna Manipur khunai gi puari singa sagona dun lerak laban mioiba ai khoina hingliba makai thadok naba yadraba phat amane parasida asoba senfam thadaduna tourism da en mieng thamlabadi tumluraba Manipuri seng Mikap thogan pangamgani tourism asida mai pak pangamlabadi malemgi miam singka pau phauna bada natana lebak kya tagi Manipur gi sengkot nana ba pateng thibagi khulong charakane Manipur da Loktak Development Authority siang ki basai kutmanga helagle pat singkot pagi namada asoba senphang kya loi chintuna lagle Congress lenga ke minister o ibu bi singi matam da Loktak pat sengkot nana pulupa crore chamri thadagra pat asibo sengkot pagi mhota sayet ngai noduna loi sinkre BJP legat na supar asibu sengkot nana patha thrak par crore kya NDA ka manaraga sentan pham otok pase Manipur miyam gi damak leibak thibani MPP na miyam gi thasaba phang duna mamang da tangka gahum lising amaga sapan humpudra ni thoi lising amaga sapan humpudra mari amasong lising amaga sapan marfudra da lengak pai ki bagum parak pangam bagi tanja adu lak labade Loktak Patpo International Tourism gi thakta sengkot pada ayan bamiyang thamdana lamda masida awon ba Manipur ama purakani anu sapang torakle Opposition na charang darak patagi Lok Sabha pung hom phauba yai thokre ngasi namit nini chanpa namit Lok Sabha amati Rajya Sabha da opposition na protest tawrok patagi sabha ki mifam yai thoke Lok Sabha nungthil pungani phauba yai tholaba matung amuk resume tawbada opposition makatana protest tawrok patagi sabha ki mifam nungthil pung hom phauba yai thoke Rajya Sabha su yai thokraba matung resume tawduna COVID-19 ki matang da khanake aire Maragasida numit chama kun ka mangani da khwaidagi pipo oina haukiba pung kun mari da COVID case lising kuntra khakta report daukre laibagasi ga oina COVID positive case nongma ki antarakpa ka loina numit chama kun mangani da khwaidagi pipo oina haukiba pung kun mari da COVID case lising kuntra khakta report daukre laibagasta hujik phawda COVID vaccine dose 41.18 crore ka thokre haukiba pung kun mari da mioi lising ni phumanga naba phadun laibagasi ga oina naba phaba maseng 3.3 crore jawre Matam masih damioi chahum taraga taret sikhi bagal hoina haujuk phawda laibaga sigi wona sikhi ba masing 4.14 lakh yaure haujuk laibaga sigi wona COVID-19 na badagi pharak bagi recovery rate 97.37 yaure masi laibaga sigi wona di yamla singthani ngai ni haina health ministry na phangdokre makha tarakpa atopa pau amadana BJP gi MLA taraga ni thoi parliamentary secretary oina absent bagi patangda haujuk chathariba case ki aroiba arai Supreme Court na July 16 ta sungsoi soidan lakthokpa yabagi thajaba leire Maduna Bharat Sanbidan ki wangbada parliamentary secretary taragani thoi absent thabak paheluba MLA taragani thoi Supreme Court ki rai matung ina MLA famdagi disqualification sungsoi soidana toropai abagi phibam lakani haina thajanare karigumba MLA taragani thoi asi disqualification tawkiba tarabade hojik BJP na lusing ba sungsina ba Manipur laingak asi asoba chaithing ama pirakane adubo BJP na lusing ba laingak asi di sungkai kai ba ki famde oiroi hojik phawada BJP na lusing ba laingak asida punna MLA kontra ka tarit na sawali maduna karigamba BJP ki MLA taragani thoi disqualify tokiba tarabasu lainga ga si hingduna laigani matang asid opposition oriba Congress na su anauba lainga ga masemba ngambagi MLA basing suna leiroi maduna oirakba yariba rajniti ki lalong asigi mangjuna Congress ki MLA kaya Congress ki primary membership tagi toklaga Congress tagi thoraklaga independent MLA oina BJP na losing balenga asida sakolaba yabagi film lakpa yana leire aire Pawasina hai lalong asigi makha tara Manipur Pradesh Congress Party hojik MLA oina leiriba mioi nipan drop Govindas konthok junu lusinglaga Congress ta ki thoraklaga independent MLA oina BJP lengak ta sagolaga punna lengak paimena bagi lalong ama jalak paya bagi thajaba yamna nakna lai hojik BJP na lusingba lengak asigi minister fam ani hangdona leiri karigamba BJP ki MLA taragani to disqualification tawkiba tarabade makoi ki manungda hojik cabinet minister oiba MLA ani su tokiba tabane Maduna BJP na lusing ba laingak asina punna minister pamari hangton laigane
Maduna hangba minister famari asi Congress ta thorak laga independent MLA oina BJP lusing balengak asida sagot pasingda minister famsing asi piba yabagi otok pa yam nan dak nalai asum na oirak pa yaba rajniti ki afaba lalong asigi manung channa MPCC ki president Govind Das konthok jan lusing tu rajniti ke poram jatuna MPCC ki president famda ki resign toba ki phere basi lorpo oigani abase rajniti nainaba gyana phangdong narakle Nagalamromda MPCC ki president Govind Das konthok jan president famda ki resign toba ki cherol ICC ki president Sonia Gandhi da sinakre abage Pauning phone input tanarapagi ngarang Congress Legislature Party CLP ki lusing basuk ariba hanagi se minister o ibo bigi Imphal ki bapu parata liba quarter da ngarang nungtil ngarang nubidang CLP ki oba mifam ama pangthokre aiba tare mifam aduda Congress ki MLA AK Mirabai komuksam Joy Kisan Yamthong Aukip amadi DC Thaisin singbasing sarukya kide haire aduba pawse asina phangba paw ki matung enadi DC Thaisi di masangam daba amadi Kumari AK Mirabai na Mahake apok pimaba masangam dapat beram oiduna CLP gi meeting adu jauh kita bani aire adu ke Congress ki MLA Joy Kisan Yamthong Haukip na CLP gi mifamadu jauh kita bagi maram di karihino haiba khang bangamdre nakalam romda pauksi asina phangba pau gi matung di MPCC ki president oriba Govind Das konthok su ase ngasi degena tha ani hong gi mamang di Congress party di tok laga BJP de jauh bagi wafam mahake Bisnupur kendra ki maru iba worker ke ada phangdok tuna hause Bisnupur da BJP gi oina hanadagi leiriba workers singi karam mongda chapni naba yagadagi habigi thabak thaurang ke lokhanaba madang dasu section ba wa khanaba laikre aiba tare maragasi da lepa leitana hengalak pambarak da housing heki mamang da phangki ba pauda manipur da myoi lising amaga samba kuntaret COVID-19 positive oi ba thengnare loina da laichada sidagi myoi taraga taret na laikidre ngasi laikidaba makhoi taraga taret asi tharaga manipur gi COVID-19 da sian ki ba apon ba masing lising amaga chamari sukna mapan yaukre Arway the content sing asik maru iba pau khara asiba pau dam jariba Manipur local news YouTube channel amati Facebook page asedagi yang biri popuna makpatha ka jari channel asana tom dak kanana bade subscribe tawbi triple subscribe tawbi mulai na like and share tawbi sukawi kan puna makpo amukana thaga jari